ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯃꯩꯇꯩ ꯂꯥꯜꯍꯧꯂꯨꯞ 5ꯒ ꯖꯨꯟꯇꯥꯒ ꯄꯨꯜꯂꯒ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯃꯌꯥꯗ ꯇꯥꯕ ꯈꯨꯃꯨꯟꯅꯣꯡ ꯀꯨꯀꯤ ꯚꯤꯂꯦꯖꯀꯤ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯍꯣꯏꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯕꯨ ꯌꯥꯑꯣꯟꯂꯣꯏꯁꯤꯡꯅ ꯑꯣꯀꯨꯄꯥꯏ ꯇꯧꯈ꯭ꯔꯦ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯥꯕ ꯊꯛꯄ ꯐꯪꯗꯗꯨꯅ ꯏꯁꯤꯡ ꯊꯛꯂꯒ ꯂꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯋꯥꯠꯄ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯕ꯭ꯔꯥ ꯕटालियन 2 ꯂꯥꯛꯂꯕꯅꯤꯅ ꯐꯤꯕꯝ ꯐꯒꯠꯂꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯂꯝꯕ ꯀꯥꯝꯖꯣꯡꯗ ꯌꯨꯝꯃꯩ ꯊꯥꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯅꯤꯇꯤ ꯑꯌꯣꯒ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯦ ꯍꯥꯏꯅ ꯄꯥꯎꯗꯝꯈ꯭ꯔꯦ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯃꯤꯆꯝ 6 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯑꯃꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯨꯀꯤ ꯃꯤꯆꯝ 2 ꯍꯥꯠꯇꯣꯛꯂꯝꯂꯕ ꯈꯨꯜꯒꯤ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯂꯝꯂꯕ ꯂꯩꯔꯕꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯄ ꯅꯤꯇꯤ ꯑꯌꯣꯒꯀꯤ ꯒꯕꯔꯅꯤꯡ ꯀꯥꯎꯟꯁꯤꯜ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯕ ꯍꯧꯔꯦ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯈꯣꯡꯖꯪ ꯌꯥꯡꯅ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯈ꯭ꯔꯦ ꯅꯤꯇꯤ ꯑꯌꯣꯒꯀꯤ ꯃꯤꯐꯝꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯕꯔꯟꯃꯦꯟꯠꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯍꯥꯟꯅꯗꯒꯤ ꯐꯒꯠꯂꯦ IDPꯁꯤꯡ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯁꯦꯟꯇꯔꯒꯤ ꯃꯇꯦꯡꯗꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕꯒꯤ ꯊꯕꯛ ꯔꯤꯁꯦꯇꯜꯃꯦꯟꯠ ꯑꯦꯟड ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄꯦꯀꯦꯖꯀꯤ ꯃꯈꯥꯗ ꯄꯥꯏꯈꯠꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯃꯨꯡ 11,000 ꯔꯣꯝ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯁ꯭ꯇꯦꯠ ꯒꯕꯔꯟꯃꯦꯟꯠꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯕꯔꯟꯃꯦꯟꯠ ꯁꯦꯟꯕꯥ ꯆꯍꯤ 2026-27ꯒꯤ ꯑꯣꯏꯅ PMAYGꯒꯤ ꯃꯈꯥꯗ ꯑꯍꯦꯟꯕ ꯍꯥꯎꯖꯤꯡ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯌꯨꯝ 5,000 ꯁꯥꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯇꯞꯅ ꯇꯞꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ ꯃꯍꯥꯛꯀꯤ ꯒꯕꯔꯟꯃꯦꯟꯠ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4ꯗ ꯁꯦꯝꯕꯅꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯃꯊꯛꯇ ꯁꯥꯟꯇꯤ ꯂꯩꯍꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯍꯟꯅꯕ ꯍꯣꯠꯅꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯖꯤꯔꯤꯕꯥꯝꯗ ꯑꯅꯤꯔꯛ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕꯒꯤ ꯃꯔꯤ ꯑꯃꯨꯛ ꯂꯩꯍꯟꯅꯕ ꯍꯣꯠꯅꯈꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯍꯦꯟꯅ ꯌꯥꯡꯁꯤꯟꯍꯟꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤ ꯅꯥꯒꯥ ꯃꯤꯆꯝ 6 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯀꯅꯤ ꯍꯥꯏꯅ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯤꯡ ꯑꯃꯁꯨꯡ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯁꯤꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯃꯈꯟꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯉꯁꯤ ꯂꯣꯛ ꯁꯚꯥꯒꯤ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯛꯊꯦꯡꯅꯅ उनꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯇꯨꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯃꯁꯨꯡ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯃꯤꯆꯝ 6 ꯑꯗꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯋꯥꯐꯝ ꯀꯌꯥ MPꯗ ꯄꯨꯈꯠꯂꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯕ ꯐꯥꯎꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯨꯕ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯄꯥꯎꯗꯝꯂꯛꯈꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯍꯥꯏꯈꯤꯕꯗ ꯃꯍꯥꯛꯅ ꯉꯁꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯎꯅꯕ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯊꯧꯅꯤ ꯅꯥꯒꯥ ꯃꯤꯆꯝ 6 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯇꯨꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯄꯥꯔꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗꯁꯨ ꯋꯥꯐꯝ ꯑꯁꯤ ꯄꯨꯈꯠꯀꯅꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯁꯛ ꯈꯪꯏ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯂꯣꯟ ꯋꯥꯏꯐꯩꯗꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯁꯨ ꯌꯥꯎꯏ ꯍꯥꯏꯅ ꯁꯔꯀꯥꯔꯗ ꯈꯪꯍꯜꯂꯕ ꯐꯥꯎꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯅꯤꯡꯗꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯣꯏ ꯖꯁꯇꯤꯁꯀꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯗꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯗꯅ ꯇꯣꯛꯄ ꯌꯥꯔꯣꯏ ꯑꯦꯛꯁꯟ ꯂꯧꯕ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯀꯣꯕ꯭ꯔꯥꯒꯤ ꯐꯣꯔꯁ ꯊꯥꯖꯤꯟꯕꯅ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁ CRPFꯀꯤ ꯀꯃꯥꯟꯗꯣ ꯕटालिꯌꯟ ꯐꯣꯔ ꯔꯤꯖꯣꯂꯨꯠ ꯑꯦꯛꯁꯟ ꯀꯣꯕ꯭ꯔꯥ ꯌꯨꯅꯤꯠ 2 ꯊꯥꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯖꯦꯅꯤꯝꯁꯀꯤ ꯃꯣꯛꯇ ꯊꯝꯂꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯥꯒꯥ 6ꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ
State asida security force ki awat palaibana khudong sadaba kaya marom mayoknaduna lakpani. Adubo Cobra gi unit ani thunglarabani na law and order gi pibam phagat an bangam lagani. Nauna thunglaraba Cobra gi unit sing ado guerrilla warfare amadi jungle combat operation da niktina training panglaba ngaktani. Ing tapa pibam hanjanhana bahona bada misa miyam gi mateng yamna bok mathau tai haina paladura makna hai. State lengana hingsa gi pibam laksana bahona bada sing amadi tamda khundariba miyoi kudimakna mapung phaba cooperation pibinaba chief minister yauna matam kaya gi mamangdagi appeal tawduna lakpani. Ahenba security force thajalaklabasu miyam gi mateng yawdragadi ing tapa pibam hanjalhanba ngamloi haiki. Naga misam taruk hatkibagi thawung adubu yaningdaba fongdokladuna minister Govindas na hai. Tawdo asida senari bamiyoi punamak pharaga logi oiba matik saba serak pina bohonagani. Mamangda naga kulai 5 sengna phajenduna thamlamba kuki furuki miyoi taramari thadurukibagi thawung adubu thagatpa fongdokladuna makna hai. Miyoi bagi minungsida yumpam oiraga kuki misam taramari thadurukpani. Matau asumna yengtinari banakal anina miyoi bagi minungsida yumpam oiraga akanaba thawrang kaya lakwalaklabadi. State asida ingtapa pibam soidana hanjilakani haibagi thajabalai haiki. Mamangda chief minister Imam Kemsana hauji state asida thokliba thawdo asigi matangda lengakna tumina yengduna leithokloi haina phongdokhrabani. Naga taru hatpada senari bamiyoi singe mathakta matik saba action lakhwatkani haina su mahana makatana phongdokhi.